ꯆꯤꯡꯗ ꯊꯧꯕꯒꯤ ꯅꯨꯡꯉꯥꯏꯕꯕꯨ ꯑꯋꯥꯕ ꯃꯇꯨꯡꯗ ꯅꯨꯡꯉꯥꯏꯕ ꯂꯥꯛꯀꯅꯤ ꯑꯋꯥꯕ ꯂꯥꯛꯀꯅꯤ. Hello everyone, welcome back to my new vlog. Ngasi vlog sidi yamna excited amase adventurous vlog oidone adudi ngasi jai friend amaga cycling ride ama thokpani adudi ngasi gi chatte hamse area ngtani adugi aigi ahan mani adudi hill area ra cycling tawdo ngasi na han mani lamyam punna ngasi vlog se enjoy tomina si yo hinjalisina Manipur gi Manung Changleba Jiribam Haiba from the one. Actually, Sungwa long ride at Patagadi Han with the gateway practice Yamatota the hilly at Matamda. I leg muscle strong in a way the Mukta Amasung stamina endurance Lainaba. One boggling at some training. Thôi, em xài cái lầu đây. Down the turn one, there mucho. Chala, ale. But we right the Yogura, Jiribam to Yogura. See video stress save with the mount. Actually came out the phone the can talk with just the mount of the action came out of Actually, ako di na full tour ho 8 kilometer mo ba. Jiribam yoga da ba 10 kilometer mo tanghara. I believe I get home whenever I get examination of Maroya. Kong in level.
ꯋꯥꯗꯕ ꯁꯤꯒꯤ ꯑꯃꯅꯤ ꯃꯅꯤꯁꯦ ꯑꯩꯈꯣꯏ ꯋꯥꯔꯤ ꯑꯃ ꯑꯣꯏꯅ ꯂꯩꯗꯣꯏꯅꯤ ꯁꯤꯇ ꯅꯠꯇꯦ ꯀꯌꯥ ꯑꯃꯁꯨ ꯆꯠꯂꯦ ꯀꯌꯥ ꯑꯃꯁꯨ ꯆꯠꯈꯤꯅꯤ ꯑꯩꯗꯤ ꯑꯍꯥꯟꯕ ꯁꯤꯒꯤ ꯍꯥꯏꯗꯤ ꯍꯤꯜꯒꯤ ꯔꯥꯏꯠꯁꯦ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯤ ꯁꯤꯁꯦ ꯀꯩꯅꯣ ꯑꯣꯏꯔꯝꯃꯗꯤꯀꯣ ꯑꯦꯛꯁꯟ ꯀꯦꯃꯦꯔꯥꯒꯨꯝꯕ ꯑꯣꯏꯇꯥꯔꯦ ꯄꯨꯔꯥ ꯋꯥꯏꯠ ꯂꯥꯛꯇ꯭ꯔꯣꯅꯤ ꯋꯥꯏꯠ ꯂꯥꯛꯄꯅꯤ ꯁ꯭ꯇꯦꯕꯜ ꯈꯔ ꯑꯣꯏꯅꯤ ꯁ꯭ꯇꯦꯕꯜ ꯌꯥꯝ ꯑꯣꯏꯅꯤ ꯂꯦꯡꯉꯣꯏ ꯄꯣꯠꯇꯣ ꯄꯤꯛꯄꯅꯤꯅ ꯃꯥꯅꯦ ꯆꯥꯡꯉꯤꯅ ꯁꯤꯗꯤ ꯑꯦꯅꯤꯋꯦ ꯃꯦꯃꯣꯔꯤ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ ꯆꯤꯡꯗ ꯊꯧꯕꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯨ ꯑꯋꯥꯕ ꯃꯇꯨꯡꯗ ꯅꯨꯡꯉꯥꯏꯕ ꯂꯥꯛꯀꯅꯤ ꯑꯋꯥꯕ ꯂꯥꯛꯀꯅꯤ ꯂꯥꯏꯐꯒꯨꯝꯕꯅꯦ ꯂꯥꯏꯐꯒꯨꯝꯕꯅꯤ ꯑꯅꯤꯃꯛ ꯌꯥꯎꯅꯤ ꯅꯨꯡꯉꯥꯏꯕꯁꯨ ꯑꯋꯥꯕꯁꯨ ꯂꯝꯕꯦꯟ ꯆꯞ ꯃꯥꯟꯅꯕ ꯄ꯭ꯂꯦꯟ ꯍꯧꯕꯁꯤꯅ ꯅꯨꯡꯉꯥꯏꯁꯤꯡ ꯑꯩꯈꯣꯏꯒꯤ ꯂꯟꯆ ꯕ꯭ꯔꯦꯛꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯃꯁꯤꯒꯤ ꯔꯥꯏꯠꯁ ꯑꯦꯟꯖꯣꯏ ꯇꯧꯕꯤꯌꯨ ꯃꯇꯨꯡꯗꯁꯨ ꯁꯤꯒꯨꯝꯕ ꯑꯦꯗꯚꯦꯟꯆꯔꯁ ꯑꯣꯏꯕ ꯔꯥꯏꯠ ꯀꯌꯥ ꯑꯃꯁꯨ ꯑꯞꯂꯣꯗ ꯇꯧꯖꯔꯛꯀꯅꯤ ꯑꯗꯨꯒꯤꯗꯃꯛꯇ ꯃꯌꯥꯝ ꯑꯩ ꯆꯦꯅꯦꯜꯁꯦ ꯂꯥꯏꯛ ꯁꯤꯌꯔ ꯑꯃꯁꯨꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯑꯗꯨꯒ ꯐꯤꯠꯅꯦꯁꯀꯤ ꯚꯤꯗꯤꯑꯣꯁꯨ ꯁꯣꯏꯗꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯑꯞꯂꯣꯗ ꯇꯧꯖꯔꯛꯀꯅꯤ ꯑꯗꯨꯒꯤ ꯃꯌꯥꯝ ꯑꯩ ꯆꯦꯅꯦꯜ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ